Sir, I did imai karma saluitre. I chena batauge. Sir na oktum ta phami rusoba. I ki position ase puna batauge. Sir, amuk tu thago. Principal na sauduna pai bo eri. Please sir. Say, Janbiduna oktum ta phami ro. I saumne mangituna nangonda haido wakra haikra mal I am langre basave landeda lalibadi bhasin bangamdraba aigi ichilsine aigi ishagi awabana pumnamakdagi hele khaluba aina lalamane nangi awabada ingonda hana khangalamabadi ai adu angna sauram loidabani mi bekanana awabasuk yaningatake punamak mafamna matam ni yadadana saruk yaki bakatane ayegi awabda kanan saruk yaningde masina masi ore aikoini matam kar lemena kibda amana amada ngangi basakiba karisu kana roise nangdi lehugo ko ay ngasi magchakrage aina nangbu thingbage pangal leite thingbage haksu leite dubu aigi ifamda loinariba badnam si matangdi puraga chapiko aidi nupi oibinina pangal son binina badnam si madi loina dune hingma ngamoy Pasabi ay pura makakdawa natin adubo pangtupage ay pangantalwa leite aise kanahana yengda leitraba yumigo leitraba ula taram ise amane pumna magoiduna su nangdi nang oiridana nangi arma wakal tado ay nangbu wana pamde ay chana batalge Jakro Jakro ay naktigi loina Jakro ay kanasu leitiye ay gumanu pimana ay khata na ma ki bubu kai da yai bage mangje khisano mane ay di okta bine Pasabi samasida okta bigi sana papu lei bro Pasabi karo ay giming Pasabi kau de ay giming Manjuri kau ay Pasabi natte ay giming Pasabi kau de Sir! Really, sir?